Hengbungda Kuki Inpe Manipuri General Assembly Haman Kibagi Mai Honore MLA Hakonglen na Kuki Sogotle Tadogi Certificate Kudakta Surrender to Saitu Assembly Constitution ki MLA Hakonglen Gipken Kuki NP Manipur General Assembly Pangtu under Kuki gi agenda da Sukutpigit Tawong Adu Tado Purupna Namtak Tobolena Tazavan Bani Haina Tado NP Manipur na Tadar Serul Amana Puturli Serul Sinhai Apun Bagi Saktam da Sauna Sinatuna Masai Kungang Hengbung da MLA Hakonglen Gipken na December Amadagin Manga Pawa Kuki NP Manipur General Assembly Pangtu Nabagi Ayawa Pikiba Adu Tado Purup Amadi Manipur da Kundari wa Yellow Purup Kudimaki Mayokta Labor Orangni Hengbungi Village Chipsu Oiriba Masamaksu Tado Puruki Manung Chaliba Hakonglen Gipken na Kuki gi Toksila Sogona Pirep Loriba Silaibak Tibani Tado Singdi Manipur Yellow Purup ni Mapani Sanglakpa Mitop Singna Semjan Sajanwa Kuki Puruki Manung Sande MLA Masamakna Nakal Amaromda Tado Puruki Miyoini Haijabaga Loinana Atopa Nakal Amaromda Kuki Puruki Miyoini Haibasi Masagi Kudong Chabalong na Honabani Hairi Zerol Sinhai Kumza Solisini Kunmarida Guwahati Pangtok Kiba Tado Convention Solisini Kunmarida MLA Hakonglen Gipken Saruk Yakide Mifam Aduda Tado Hairi Purup Asi Kukinati Haina Warip Lokibani MLA Asina Tado Community International Amadi Tado Student Association gi Lusing na Pressure Biraga Tado Haiba Top Pasaktam Asi Tado Onna Tharang Lokot Ki Ating Basi Ki Marakta Tado Convention Pangtok Tungda KNF na Mifam Adubu Sili Langliba Organizing Committee gi Members da Kian Kanwe Thabak Kyamrum Sathaki Mamang da Thokiba Thodo Amagi Matang da Serol Sinhai Kumza Solisini Kulumdwagi Kangpopi da Pangtok Kiba Hun Tado Culture Festival MLA Hakonglen Masamo Tado Oina Pokpuni Amasung Tado Oina Sigani Haina Laktokpo Leki Adu Masagi Kungda Kuki NP Manipur General Assembly Pangtok Anamba Tharang Lokot Libasi Mamang da Mahakna Pangtokiba Wafamsing Adu Yumfam Yaudabani Haina Utpagalwena Miyambu Lana Lamjingnaba Hotnabani Hairi Kuki NP Manipur Yumfam Pangtok Anaba Tharang Lokot Pagalwena Mifam Pangtok Anaba Sel Pawak Tadabgi Tawong Asi Tado Kangklip Solisingani Tramanga Amadi Tado Convention Solisingani Kunmarida Lokiba Warriaki Wangudani Wirali Piyom Asi Yanglaga Tado NP Manipur na MLA Hakonglen Gipken bu Makata na Sagolaroi Mahakna Pakalaliba Tabak Taramsing Tado Puruk Karigumuda Hiram Tamay Lenaroi MLA Hakonglen na Masamak Tado Puruki Miway na Traga Kukira Havasi Miyam da Mayak Singna Laktokadabani Mahakna Kariguma Kuki ni Haina Kuki ni Haiba Taragadi Any Kuki Tribe Category da Manung Chanba Madam na Tado Tribe ki Certificate Adu Surrender Tawgadabani Haina Su Zerosin Makatari Myanmar ki mafam kaya da Pak sana Popi Thanare Masigi Seteng Yumlong na Neba India da Mayok Nagadori Afghanistan da Popi Pambi Thabgi Sang Hantarapa Lena Langi Seteng Nang Laba Myanmar da Malem da Khani Khwaidagi Yamna Putokpa Leba Oire Haina United Nations ki report amana Pongturali Myanmar da Pak sana Popi Pambi Thari Bisidagi Putorakpa Mayai Kaba Polam Sing Hatopugi Lambi Yumlong na India da Ogadori Bani Masigi Seteng Sauna Pangadori United Nations Office on Drug and Crimes ki report na hai hokiba sahi sangda nambada yengbada Myanmar ki tongan mafamda Popi Pambi thabgi sang chada taratare lom henkalakwa thenare hector lising ifumanga ga sani pak saw mafamda aina yada mongda Popi Pambi tharambadagi hojikti hector lising yakumde ga chama pak sana Popi Pambi thaba thenare Afghanistan ki Popi Pambi thabgi sang hantakra matungda hojikti Myanmar na malemda khani Waidagi Yamna Putokpa Leba Oire Haina UNODC ki report asina Pongturali UNDC ki Southeast Asia and Pacific ki mihut oiriba Delphine Scars na Pongtokibada matungina military junta amasung pro-democracy group ki marakta thokliba lan ki khudongchaba lawraga Myanmar da Pak sana Popi Pambi thabgi thorang lokolakpani kumja Solisini Kunmari ki sangdam nabada yengbada sahi asi oina Myanmar ki mafam ayambada Pak sana Popi Pambi thabgi thong Zatharakle Leba Sitangdu Leitaba Pyom Leitabana Maram Oiraga Popi Pambi Thaba Masung Khani Putobagi Tabak Toramsing Kumang Chausolakpani Haina UNODC ki report asin Makata na Pongturari Report sin hai Malyang Oina Khani gi Mamal Henkalapo Lena Kumza Solisini ga Tarapan de Hekpa Dangairiba Opiums KG amagi Mamal je dollar Samaga Nifu Manga Piramba adu hojikti dollar Sahunga Kunmapan Yaure Drug cartel singna Opium dagi sungtorlaba heroin powder Malyang gi ketel da yuamda sendong sauna phangli
Afghanistan heroin amasung brown sugar puthokpagi chang hantakraba matungda Myanmar meyai ka sinjak Macau amadi malemgi kethelda yahonabagi thodang lawduna lakli supply tawdagi demand hangalalaba maramna Myanmar gi tongan mafamsingda heroin sungpom kaya hangtongakpa thengnare Shanghai Festival saruk yakibasing December 10 fawda public apology tawgadabani G5 Shanghai Festival saruk yakiba reactionary artists business entrepreneurs professionals stall hangkibasing amadi Lanai mi punamak December 10 fawgi manungda makoina langjakiba adugidamakta lebak miyamda soikre langkre haina public apology tawgadabani haina lona thingraba larulup mangana punna thadarakpa sero lamana pongtorokli G5 ki mingthol makhada larulup mangana punna thadarakpa sero lasin hai miyamgi mayokta leiduna Shanghai Festival saruk yakiba lila party mari December 10 dagi matang sahi December 10 fawba sahi ama lila Sanabada Thing Mathamle, Manipur State Sumang Lila, Council President Amadi, Lifetime Secretary in December Taradagi, Orgasai Ama Lila, Sumang Lila Power, Natraga, Sumang Lila Million Amata Yaroi. Makoi Anima December Tara Power Dagi Manunda, Council President Amadi, Lifetime Secretary from the resign to Wadabani Hari. Jerosin High Kumda Solasin Kumdagi Me, Ahum the Chin Cookie Narco Terrorism, Imitation the Atanana. Landarakpadagi thorakiba lan asina maram oiraga lanjenaduna sanglab sahi ani makai hen relief camsingda awa chiteng khangliba IDP singbu lengangna mayumda hanjilanaba amadi wato asilusana honaba mohta harau kumaida thawai yauduna